Constituency के ex MLA Prithiviraj Mairenbam Seva Bharti Manipur and Nmo Manipur Unit and Manipur Healthcare Society ka PUNNA KHUTSAMNANA SHINDUNA NONGMAGI OIBA Mega Health Camp ama ANITA Standard High School KWAKTA da ngasi PANGTHOKHRE Mega Health Camp adu KWAKTA da leiriba miyam amadi KWAKTA gi akoibada leiriba miyoi sing yaungna miyoi lising henbada medicine surgery orthopedic PMR sport medicine ENT eye pediatric gynae dental cardiology blood testing eye checkup amadi ECG gi oiba anaba sing lemna layeng bakal loinana atangba hidak langthak sing lemna fanganki thoram maduga mari leinana ex MLA Prithiviraj Mairenbam na fongdo kibada Moirang Assembly constituency ki manungda leiriba miyamna mit ki nungai taba kokna bagi damak free eye camp phase tara pangthokraba matung makha satharak poina ngasi KWAKTA da leiba ANITA High School da mega health camp ama mahakal loinana Seva Bharti Nmo Manipur ka PUNNA KHUTSAMNANA pangthokpani health camp asida specialist doctor nipugi mathakta laktuna ngasi ayuk pung 8 dagi hawduna KWAKTA maike somda leiriba praja sing leptana doctor singna break amata lawdana layeng pathap kaya chathari amadi doctor sing asina irakpa hidak sing asisu nimit tarani dagina 15 ni gi oina lemna hidak pibagi kudong jaba kaya su ngasigi mega health camp asida kudong jaba piri satharakliba mega health camp amadi eye camp kaya asigi oiba pandamdi fit India movement gi wakhalon adu lawsilaga aikoi pumnamak hakchang fana ana ayek yaudana leinabagi pandamda pangthokpani loinana makhatana su tim asina Moirang area da mega health camp ama athubada pangthoklagani haiki mega health camp ama free da tawjaba adu ngasigi tawjariba health camp asida lakpiriba department sing si ayambana almost sure gynae cardiologist adagi koigi medicine adagi sports medicine PMR dental ENT eye ayamba loina sure aduga ngasi se koi ngasai pung 8 makhai swaidagi haurakpa je hojik phauda almost patient si lising gi mata lam ga do mali aduga department si amane hojik phaw koina break am phaw log de chathari aduna almost koi loina complete tawna bo hona jari mun punna koi specialist doctor nipu gi mathak la ga ngasi department myam sin simbi bani aduga loina na aikoina ngasi yengi ba patient sing sigi amok aikoina hidak su aikoina free da doctor ni ibira ko prescription sing jung lem na mok magi chaga da ba hapta gi tarani gi doctor da ku su ni lem na hidak su phangan ba aduga pandam di aikoina ngasi tha ani makai ahum dagi Moirang Assembly constituency da koina mayam su khangbiram ngani mit ki eye camp mathang akoi phase tara sujagre adugi part ama adugi campaign dugi makha da koi mega health camp amang ngasi koi KWAKTA da pangthok